अहानबदा मरुइबा पाव होम मिनिस्टर गोविंदास कोंथौजमना यूनियन होम मिनिस्टर अमित शाह उनखरे खुरुमजरे Istv Manipuri Pamiring Tabiri Pumna Makpu Taram Nokchari Pau Sandong Pizari Trong Lawi Thogdoktagi State Asida Irang Ama Chauna Lading A Cherag Asida Home Minister Govindas Konthauzam Nangarang Union Home Minister Amit Saha Unaduna Law and Order Gi Fibam Yengshin Kre Unabadu da Housing River Security Gi Fibam da Midyeng Thamduna Irang na Shokhalaba Mafam Sing da Mahausa Gi Fibam da Hanjin Hanaba Lokhatpa Khongthang Sing Khanaki State Asigi Miyam Gi Apamba Ngakpada Ngakpaga loinana santi hena leinanaba laukhatliba thabaksing puthoktuna khanakiba mifamni haina Govindas na singthari state asigi law and order ngaknaba madi hena chaukhanaba center na midyeng pibi bagidamakchu apenba phongdokhi chahi khudingi leptana pangthoktuna lakpa April 13 athobashingi numit thangmaiwan Chairau Chingda Leiba Athobashingi Kubamda Haikaleka Tamduna Pangthokli Family Committee for Observation of 13 August na Sinduna Pangthokliba Thoram Adu Amukogi President S. Sanjoyna Dub Thau Maichu Khatuna Hodoki Amadi Lamdamasigi Folk Shaisak Pasaisak Pi Amadi Huyen Lanlong Thang Tagi Kangbu Nasu Folk Ishai Amadi Thang Tagi Oiba Salute Piki Ayu Pung Taruk Tagi Haukiba Hai Laikatpa Duda Lamdam Ashigi CSO Mahairoi Lup Ki Thongmi Sing Su Saruyaki Amadi Lagli Bamiyam Adu Red Cross Society Ki Thongmi Sing na Mating Pangki Thauram Gamari Lainana Observation Committee Ki Member Contract Pam Medhana Thauram Ashi Pangthok Nanabigidama High Court Amadi State Laingak na Ayaba Piba Ashi Nungai Lamdam Asida Lairiba Purup Khuding Magnasu Saruyabiyu Numidangi Matamda Lamdam Asigi Yumthong Khudingi Yes Get Tasu Mairakat Piyo Haiki Legidraba Moi Mapangi Manuna, Hoi Kudingi Pangtoro, Masisu, Idi Lebaki, Irang, Sigi Marakta, Hugisu, Togdea, the Banina, Legidrabanga, and Idusu, Hugi, Hemlegi, Maikadegi, Awaba the Sarugia Zari, Adubu, Akugisu, Togdea, the Banina, Sahi Kudingi, 13 April Lina, Latananga Sisu, Mayampuna Mangna, Zabizati, Haidana, Ayukung Tarutegi, Kung Mari Pova, Hekaletamba, Mayampuna Maglakpiri, Zabizat Haidana, Amata Oina, Hekaletamba Lakpio, Ingnasi. Na Legidraba Athobasingi Kubamda, Hekalet Tambase, the Hikudingi Pangtopa to Mina, Hantaku Mapung Hana, Akui Mayam Amatani, Haibado, Utlaga, Udminaraga, Akui Laikat Pase, Dominase, Kui Mayangi, Asoi Angam Yav, the Naba, Sarkana, Haiko Nayaba, Bibidana, Puntarutagi, Mariboba, Atakam Laitana, Hazikla Iba Sumaina,
mayam punamaksu haikat tamba lakpiyo family side tagi haijari aduga horen nungdangda imdong khudingda thunganda maira amamamtang athobasingdo dugi akoi mayam su lehauri moina mingchat urokhi lamba dumaina akoi su noi gi damakta akoi leiri haina kondhongda maira amamamtang ngasi katpiyo petitioner side tagi si haijari lakpiri ba punamaksu akoi gi family side tagi ikok nonjari Trong Laubigi Mihat Yaningde CRPF ki mathong khuk taba thawong Yaningde aikhoi gi leipa aikhoi na ngakchage state terrorism khudakta lepu we want justice micham hatpa Yaningde lengak na micham miyam gi punshi kanbiu Manipuri gi central force sing lawtho u kuki terrorist sing maru phangna muthalu lengak na athubada mihat pa puthokadabani haibana chingba kholau kya lauduna ngarang achobo maira gi khongchat ama wangu de chatkre wangu ahlu parking kaithel dagi Churachandpur district ki sangang kaithel taraga sangang khongnang khong phauba chatlaba matung wangu gi main road lambi sing phauduna ahing athengba phauba chatkhiba maira gi rally adu wangu ahalup apunba maira pai bising wangu sandang khong wangu ahalup makha leikai wangu ahalup awang leikai wangu mayai leikai wangu chithek leikai sangang maira pai bi sing amadi wangu gi club mapal 80 unit 61 wangu gi thongmi sing amadi wangu gi nahakya su saru yakhibaga loinana leikidraba singna lairam lenda ingna chikna leirunaba leishu katuna ikai khumnaba su utki ima maira paibi luchingbi loitongbam ongbi tombina thaudo asi asuki matik thamoi sokpa thaudokni kayam kuina sumna leikhigadawri micham yam ngak pangam loidaba India amadi Manipur leingak leibagi kanadre aikhoi prajada sinabiro aikhoi na leiba ngakcharage haiki wangu modern club ki president loitongbam Santi Kumarna Manipur asida mikap mirau kholtana thanba lamdam ama oire asiguma mikap mirau khol tana thanba lamdam asi center amadi state leingak na ngakpi bangamdre Manipur chief minister amadi home minister nasu yani hairaga asum micham yambu bali gi haming oina nongmonom gi asum ku ki militant sing na halak libashi chap chaba khongthang ama pirag haudragadi Manipur asi kanba ngamlaroi maram aduna leingak na ngamloidaba oiragadi pham thadok piro haiki Kuki narco terrorist kangbuna ahingda maman masa ani du ko laga nuai na tongkhun talingai matamda kuki haiba kangbusina atamda na bom kapsilaga ni hatina happy giba isa ani plus nualaga honorable leitana central force nagna lairiba kilometer ma bo phada bada lairiba central force da honorable leitana nualaga nyang move tawruba kanda central force na atamda na mi bu hatpa tusiraba thawai humju tikamna giba asigi maramda ko yaningi haibi damakta wangu halu apunba wangu yoiba kalap taruk amadi mara paibi apunbi yoiba khongset chachabani central sarkar amadi state sarkar na munna khanda bire haraga mikap miro khon thalaba Manipur se angtang ngakbi sembiu ngamoido oraga na central force lathok piro akoi state force ngahan biro Manipur da paliba Minister amadi home minister singsu wakan bunna khanbiro yani haraga sum misam preja sum hatpira paiba side akoi nipa nipi abata khaktan tum masaba janak tare masina ngamoido oraga na pham thadok piro Narendra Modi ju pham thadok piro Amit Shah ju pham thadok piro defense minister Rajnath ju pham thadok piro Manipur chief minister ju thadok piro home minister ju thadok piro phaibo pham si thamjer Trong Lawi Thodokpa Yaningdaba Phongdoktuna Hengang Makha Leikai Model Club amadi Hengang Makha Leikai Meira Paibina Sinduna Miyam gi oiba Meira Khongchada ma Hengang Police Station gi akoibada chatkre Khongchada duda Trong Lawbida angang hatpa gi thodok yaningde athubada mara leiba sing faduna logi oiba chairak piu Manipur gi saktam kaibi yaroi haiba kholau sing lauki Thangapat Mapal Hari Khagok Makhong Palace Compound Mahavali Mamang Nahavam Apunba Maira Pai Bishing na Pullaga Maira Pai duna human chain sem khi amadi Apunbagi Maira gi khongchat amasu chatkre Masaki Masaki Mamata na khangani Sadanjali Kachari aikoi Trong Laubida Kuki narco terrorist na bomb kap tuna pigliba machin manau ani hat khiba thaudoka mari leinana Young Pila Union amadi Sagolban Maino Leirak Apunba Maira Lub ani na khusam naraga Sagolban Maino Leirakta candle kat pagaloinana minute ama tumina leiduna ikai khumnabu utkre
Yaifa Thaurang Club Okram Chutek amasung Maira Paibisingna Tronglaubi Thaudokta Laikidabasingda Maira Katuna Ikai Khumnabu Utkre Angang Hatpa Yaningde Manipur gi apunbagi saktam kaiba yaroi maralebasing phaduna cherak pigatavani haina dabi tauri Paugi Marathana Tema Brema Tanglosari Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada! Hindi magigano. Alam mo tamo, sige yung bisa, next time, tinacheksin na lang sila katam ka ba nine? Dada lang si Juhar habaga ang takitrabo. Asum na, mayam na machalibog na option lugum. Basige yung masilog, aso yung anto ka dapat agi, next time, tinangap seli. Next time, Juhar habating matok na nabasim ba ni? Zaman check mo isi naman na, concrete katok na tinagamatanda, kapang amok ka na hinggal adli. Next time, strength is in the quick. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matong mukhana taramna uksari amadi loina nalo shilakpada maruba pa umkhana pisari Home Minister Govindas Konthawzamna Union Home Minister Amit Shah unakre. Hozipawgi na Istv na Manipuri pa matang solution jari mideng tabiri bapum na magpo mukhana kurum jari.